Ngasigi wari asidi tabada angakpa amadi thajadaba huranba amagi warini. Hairiba huranba asina punna kar lising amadagi hena hurankiba adugi matungda jailda 90 rak hanjin leiruraba aduda natana hairiba huranba asina judge saduna jailda leiriba criminal mioi lising aniga chamriga humdrabu thadokkhibagi warini. Wari asi tabada yamna angakpa amadi hairiba mioi asina tauriba thabaksing asi thajadaba amani. Haiba thodokshing asi matau karamna thokibano haiba adu wari si taminaduna khangminasi. Dhaniram Mittal Huranba mioi asigi mamingni. Haujikmaki oina haiba mioi asigi chahi asi marfu manga surabani. Dhaniram Mittal 1939 Haryana gi mafam amada pokibani. Makoigi imung asi lairik laishu loina haiba amani. Mahaki mayamba amadi jasu oirami. Aduga Dhaniram Mittal su lairik tambada thawai yamna yaujaba afaba chhatra ama oina hauraki. Mahakna Rohtak College tagi graduation loisinki aduga government gi thabak taunaba thirami. Matam aduda government gi thabak phanglabadi punsi chuppa nungaina hingba yarani khanarami. Matam aduda natana haujingmaksu government gi thabak ama phanglabadi nungaiba punsi ama hinglagani khanari. Aduga wari asi khudung chaba logjaraga channel asibu nungsibiduna tabiriba chininau iche ichan singna comment tawduna haibiramu madudi hojik government gi thabak tawnaba honabiribra natragana government gi thabak tawrabra adom direct tamlibra natragana thabak tawrabra haibadu haibiramu wari makha tajarake. Dhaniram Mittal government gi thabak tawnaba honarami adubu laibak thiba haigadra thabak ti phanglongkhidi. Hairiba matam asi 1964 gi matamdani aduga noma mahakna RDO gi office ta magi thabak amagi chatlami matam aduda mana uba phanglami mioi kaya ama magi license sanaba oiragasu che changi oiragasu yamnaba miyam ama lerami aduga mafam aduda broker haibatare mioi kharasu lerami atagi license sembibada yam thuna semlami manungda office ki mioi singda semba oiragadi matam kuina changba aduga misu yamna chinba oirami. Dhaniram Mittal na madu urubada magi wakhaldasu broker gi thabak asi tawbana pharani khalami. Government gi thabak su phangdrabanina aduga RDO office ki mamangda laiba broker aniga wari saduna marup oina tinarami. Adugi matungdagi masu broker ama oina lerami. Matam aduda license saba khak natana sajinaba license su sai haiba khanglami. Matam aduda Dhaniram Mittal dadi yamna nungaiba haibadu oirami. Asumna mana su sajinaba chechang semba horami. Asumna mana RDO gi mamangda laiduna chahi mari phauba broker ama oiduna thabak tawrami. Adubu magi punsida asumna hingbadi pamlamde asidagi henba thabak tawninglamki. Hojik mana sajinaba chejang sembadi yamna hairabani. Asumna noma mana pausi amada railway gi thabak kaubagi advertisement ama urami. Thabak adudi station master gini. Aduda mana hariba thabak adugi damak sajinaba chejang kaya ama semduna hariba thabak adu tawnaba thajilami. Aduga magi haisingba aduna haigadra mana sariba chejang adu karisu khanglamde. Asumna Dhaniram Mittal na railway adugi station master oina thabak tawrami. Hariba thabak asi 1968 ta phangkhibani. 1964 dagina 67 phauba RDO gi mamangda laiduna thabak tawramani aduga 68 ta thabak phangkhibani. Magi sajinaba chejang aduna station master oina thabak tawduna lerami. Mana 1968 dagina 1972 phauba station master oina thabak tawrami. Mahakna chahi taruk station master oina thabak tawrba matung adudasu thabak tawninglamkhide atopa amamuk tawnaba khalami aduga railway gi thabak adu toklami. Adugi matamda mahak karisu tawdura magi mamanaba singa punduna lerami. Matam khara asumna leiringaida pauche kharada gari anauba lakpa amadi gari hurankiba mangkhibagi pauche da hablami. Matam aduda masu car adu huranbana hena mangonda paisa phangani khalami aduga manan telida laktuna car huranba horami. Mangondasu car huranba asi nungaiba ama oirami adubu mana car huranbada kayaraksu phakhirami. Jailda amuk leiba jailagi amuk thoraga amuka car huranba horai adusu amuk phabadagi jailda leirami. Asumna car huranba police na phabadagi jailda amuk leiba amuka thadokpa asumna tawrami.
ꯖꯦꯜꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯥꯔ ꯀꯌꯥ ꯑꯃ ꯍꯨꯔꯥꯜꯂꯝꯂꯕꯅꯤ ꯑꯗꯨꯒ ꯖꯦꯜꯗ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯖꯦꯜꯗ ꯂꯩꯕꯁꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯗꯦ ꯃꯊꯪ ꯃꯥꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄꯗ ꯀꯥꯔ ꯍꯨꯔꯥꯟꯕ ꯑꯁꯤ ꯌꯥꯝ ꯂꯥꯏ ꯑꯗꯨꯕꯨ ꯌꯣꯟꯕꯗꯤ ꯂꯨꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯒꯥꯔꯤ ꯌꯣꯟꯕ ꯑꯁꯤ ꯂꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗ ꯍꯥꯟꯅ ꯃꯥꯅ RDOꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯦ ꯆꯥꯡ ꯁꯥꯖꯤꯟꯅꯕ ꯀꯌꯥ ꯑꯃ ꯁꯥꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯒꯥꯔꯤ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯁꯦꯝꯂꯒ ꯑꯃꯨꯛꯀ ꯒꯥꯔꯤ ꯑꯗꯨ ꯌꯣꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯄꯩꯁꯥ ꯌꯥꯝꯅꯁꯨ ꯇꯥꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯖꯦꯜꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯐꯝꯗ ꯀꯣꯔꯠꯇ ꯇꯣꯏꯅ ꯆꯠꯄ ꯑꯁꯤ ꯃꯥꯒꯤ ꯔꯨꯇꯤꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯈꯜꯂꯝꯃꯤ ꯂꯣꯌꯔꯁꯤꯡꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯁꯨ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯉꯣꯟꯗꯁꯨ ꯂꯣꯌꯔ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯃꯥꯅ ꯃꯇꯝ ꯈꯔ ꯍꯨꯔꯥꯟꯕ ꯑꯁꯤ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯗꯦꯜꯂꯤ ꯊꯥꯗꯣꯛꯇꯨꯅ ꯖꯦꯄꯨꯔꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ LLB ꯇꯝꯕ ꯍꯧꯔꯝꯃꯤ ꯄ꯭ꯔꯦꯛꯇꯤꯁ ꯂꯣꯏꯁꯤꯟꯗꯨꯅ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯂꯣꯌꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜ ꯑꯁꯤ ꯂꯣ ꯑꯌꯥꯝꯕ ꯈꯪꯂꯕꯅꯤ ꯀꯔꯤ ꯇꯧꯔꯒ ꯀꯔꯤ ꯆꯩꯔꯥꯛ ꯐꯪꯕ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯌꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯣꯌꯔꯒꯤ ꯊꯕꯛꯇꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯦꯟ ꯔꯥꯏꯇꯤꯡꯒꯤ ꯀꯣꯔꯁ ꯇꯧꯔꯝꯃꯤ ꯍꯦꯟ ꯔꯥꯏꯇꯤꯡ ꯑꯗꯨꯅ ꯁꯥꯖꯤꯟꯅꯕ ꯆꯦ ꯆꯥꯡ ꯁꯦꯝꯕꯗ ꯃꯊꯧ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯦꯟ ꯔꯥꯏꯇꯤꯡ ꯀꯣꯔꯁ ꯇꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯌꯔ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯔꯝꯃꯤ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯒꯤ ꯋꯥꯈꯜꯗ ꯍꯨꯔꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯑꯁꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯗ ꯑꯃꯨꯛꯀ ꯐꯥꯔꯝꯃꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯖꯦꯜꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯣꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯒꯥꯔꯤ ꯍꯨꯔꯥꯜꯂꯨꯕꯒꯤ ꯀꯦꯁ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯀꯦꯁ ꯑꯗꯨꯕు ꯊꯦꯡꯅꯔꯝꯃꯤ ꯄꯨꯂꯤꯁꯅ ꯖꯦꯜꯗ ꯐꯥꯗꯨꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄꯗ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯂꯣꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯀꯔꯤ ꯀꯔꯝꯕ ꯑꯁꯤꯅ ꯀꯣꯔꯠꯅ ꯍꯦꯟꯅ ꯊꯥꯖꯩ ꯀꯔꯝꯕ ꯋꯥꯅ ꯂꯧꯏ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯈꯤ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯁꯨ ꯀꯣꯔꯠ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯄꯋꯥꯔ ꯀꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯍꯥꯛꯅ ꯇꯝꯃꯨꯔꯤꯕ ꯃꯍꯩ ꯃꯌꯥꯝ ꯑꯗꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯀꯟꯖꯅꯕ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯔ ꯍꯨꯔꯥꯟꯕꯗ ꯑꯃꯨꯛꯀ ꯐꯥꯔꯝꯃꯤ ꯑꯃꯨꯛꯀ ꯕꯦꯜꯗ ꯊꯥꯗꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯣꯔꯠꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯑꯁꯤꯅ ꯖꯁꯅꯁꯨ ꯃꯥꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯂꯝꯃꯤ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯀꯥꯔ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁꯇ ꯀꯣꯔꯠꯇ ꯄꯨꯔꯛꯂꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯁ ꯑꯗꯨꯅ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯕꯨ ꯎꯕꯗ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯔꯠꯇ ꯂꯥꯛꯈꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯣꯛꯈꯤꯔꯣꯏꯗ꯭ꯔꯥ ꯆꯠꯂꯣ ꯑꯩꯒꯤ ꯀꯣꯔꯠꯇꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯀꯟꯁꯇꯦꯕꯜ ꯑꯅꯤꯅ ꯄꯨꯔꯛꯂꯝꯕꯅꯤ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯍꯣꯏ ꯁꯔ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯀꯣꯔꯠꯀꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯃꯄꯥꯟꯗ ꯂꯩꯅꯕ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯠꯇꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯀꯟꯁꯇꯦꯕꯜ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯖꯁ ꯁꯥꯔꯁꯦ ꯌꯥꯝꯅ ꯁꯥꯎꯒꯜꯂꯦ ꯀꯦꯁ ꯑꯁꯤ ꯍꯧꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯄꯨꯂꯤꯁꯅꯁꯨ ꯍꯣꯏ ꯖꯁꯅꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯇꯥꯏ ꯃꯇꯥꯡ ꯑꯗꯨꯗ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯆꯠꯂꯣ ꯅꯣꯏꯁꯨ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯒꯤ ꯀꯦꯁꯀꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯀꯣꯔꯠꯇ ꯄꯨꯁꯤꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯅꯤ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯀꯦꯁꯀꯤꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯖꯁꯅ ꯍꯪꯂꯝꯃꯤ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯀꯟꯁꯇꯦꯕꯜ ꯑꯅꯤ ꯑꯗꯨꯅ ꯈꯔ ꯀꯤꯅ ꯖꯁ ꯁꯥꯔꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗ ꯖꯁ ꯁꯥꯔꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯖꯁꯁꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕు ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯆꯦꯜꯂꯕꯗ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛꯀ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯕꯨ ꯐꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯔꯝꯃꯤ ꯑꯗꯨꯒ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ 34ꯔꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯖꯦꯜꯗꯁꯨ 34ꯔꯛ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯍꯥꯛꯅ 34ꯔꯛ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜ ꯃꯊꯟꯇꯅ ꯗꯦꯜꯂꯤ ꯔꯥꯖꯁꯊꯥꯟ ꯄꯟꯖꯥꯕ ꯍꯔꯤꯌꯥꯅꯥ ꯑꯁꯤꯗꯒꯤ ꯒꯥꯔꯤ 1,000ꯒꯤ ꯃꯊꯛꯇ ꯍꯨꯔꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯅꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯁꯨ ꯍꯨꯔꯥꯜꯂꯝꯗꯦ ꯃꯥꯅ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯒꯥꯔꯤ ꯍꯨꯔꯥꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯐꯖꯕ ꯑꯃ ꯎꯔꯕꯗꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯨꯔꯥꯟꯅꯤꯡꯂꯕꯗꯤ
mana thorokliba gari adu mana hurangadoriba gari aduna khamduna thamlamba mafam aduda khamlamlaga akonba gari adu hurankhibani aduga ahanbada mana huralaklaga khamduna thamlamba gari adu lawba laktuna amuk gari adubu puduna chakhibani Dhaniram Mittalna gari huranba amuka polisna phaba belda amuk thorokpa asumna tawduna lakhibani adubu Dhaniram dasu hariba huranbagi thabak asi natana atopa thabak tawraroi haina khalamki aduga mahakna makhatana huranbasu leplamde adubu magi chahi asi adum yamsilamki asumna Dhaniram Mittal chahi yamsilakki adubu chahi yamsilaklabasu haibadi ahal oiraklabasu ahan oibagi kudong chaba adu lauduna huranbadi leplamkidi magi chahi asi 60-70 suraba phawba gari huranba leplamde Nomadi mana gari hurange tawringai gari adugi thong hangduna leiringai da gari gi mapu lakpada ahal aduna hari ibungo ahal oisilakpanina phajana sengna udre aigi gari ni migi gari ni haiba gari gi mapu adusu ahal aduna haibada ahal aduda thoina chingnaba leiramde asumna ahal oiraklabasu magi huranbagi thabakti lepa leiramde makhatana huranbagi thabak adum tawrami aduga nongma mayamna thajadaba thabak ama tawrami Dhaniram Mittalna Haryana da leiringai matamda pauche amada Jhajargi additional civil judge ki mathakta case ama file tawrami case asi corruption ga mari leinaba case ni hariba case asi Punjab amadi Haryana High Court na tawrambani hariba pau adu pauche da lakpadagi Dhaniram Mittal da anauba wakhal ama laklami aduga mana Jhajar Court ta chatuna wari sanaba horami Hana mana huran kebagi thabak tawriba asi mahagi hometown Haryana dadi tawkhiramde mahagisu mafam aduda yumlei imunglei makoigi mamangda ijit amada hinglami mana tawkhriba case asi Punjab kumba Delhi gumba da atopampham da ngaktani maram asina Dhaniram Mittal bu mafam adugi miyoisina khangnaramde asumna Dhaniram Mittalna mafam aduda chattuna judge adugi matangda kupna hanglami Hariba additional civil judge asi corruption ga mari leinana case file tawkhibani committee ama semduna mahaki mathakta action laukhalambani haiba khanglammi hariba mayam adu taraba matungda magi huranmagi mahi adu puthoktuna thabak ama tawrami madudi Dhaniram Mittalna letter ama irami hariba Jhajar Court ta leiriba additional judge ki mafamda hojik nangi mathakta committee semduna investigation tawri maram asina chapchaba report haibadi final report ama laktriba phawba hariba Jhajar Court asida tha anigi oina chuti leigani matam asida court asigi oiba thabak amata paiba yaroi aduga court asu lakpa yaroi hairambani nangi asengba ama khanglaba matungda amuka hairakani matam adu phawba ngainaba hairami aduga tariba letter adu Haryana amadi Punjab High Court ki sil amadi makhoigi letter heta signature yauna irakpa tharakpa letter ni hariba letter adu phangbadagi masu tha anigi suti phangle haiduna yumda chatkirami Jhajar Court ta ahanba letter lakhraba matungda amuka anisuba letter ama muka laklami hariba letter adusu Punjab and Haryana High Court agini letter aduda additional judge ki mathakta departmental inquiry tawribani maram achina mahak asi tha ani chuti laigani adubu court asigi thabak leptanaba additional judge asigi mahutta judge ama tharakani hairami hariba letter adusu Punjab and Haryana High Court ki seal signature loina yauraga lakhibani maram asina court nasu hariba additional judge asigi mahutta tha anigi oina judge ama lakani haiba asi hana khanglami aduga letter aduda hariba numit aduda judge ama Jhajar Court ta laklami hariba judge asidasu order letter ama pairaga laklami aduga court adugi in charge oina leiriba miyoi amada order che adu pirambani order letter aduda mamangi judge aduna pairamba thabak khudimak hariba judge asina yengadabani hairami aduga judge adugi mamingdi Dhaniram Mittal ni hariba asi Jhajar Court ki in charge dasu karisu chingnaba leiramde maramdi ahanbada Punjab and Haryana court gi ahanba letter lakhiba leirabani aduga ngasi Dhaniram Mittalna letter ama puraga lakpanina makhoida chingnaba karisu leiramde court adugi in charge oina puriba miyoi adudadi hariba letter adu asengmamaki Punjab and Haryana High Court agi lakpa cheni haina khalamki asumna Dhaniram Mittal bu ijat tawduna magi chamber yenghalami
ꯀꯣꯔꯠ ꯔꯨꯝ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯖꯁꯀꯤ ꯐꯝꯐꯝꯗ ꯐꯝꯃꯗꯨꯅ ꯃꯍꯥꯛꯅ ꯖꯁ ꯑꯃ ꯑꯣꯏꯅ ꯀꯦꯁ ꯄꯥꯏꯈꯠꯄ ꯍꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯑꯌꯥꯝꯕ ꯀꯦꯁ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐ꯭ꯔꯤ ꯑꯣꯏꯔꯦ, ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯂꯝꯈꯤ꯫ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯔꯤꯂꯤꯁ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯑꯌꯥꯝꯕꯅ ꯀꯦꯁ ꯌꯥꯝꯅ ꯆꯥꯎꯗꯕ ꯀꯦꯁ ꯉꯥꯛꯇꯅꯤ, ꯊꯥ 6ꯃꯨꯛ ꯂꯩꯔꯒ ꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯉꯥꯛꯇꯅꯤ꯫ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅ ꯔꯦꯞ ꯀꯦꯁ ꯑꯃꯗꯤ ꯃꯔꯗꯔ ꯀꯦꯁꯁꯤꯡꯗꯗꯤ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯦꯁ ꯂꯣꯏꯕꯗ ꯀꯣꯔꯠ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯈꯤ, ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯄꯨꯡ 7ꯗꯒꯤ ꯐꯝꯕ ꯍꯧꯕ ꯀꯦꯁꯁꯤꯡ ꯑꯗꯨ ꯄꯨꯡ 5 ꯐꯥꯎꯕ ꯐꯝꯗꯨꯅ ꯀꯦꯁꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯔꯗꯔ ꯊꯣꯛꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯖꯁꯀꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯅꯨꯃꯤꯠ 40ꯅꯤ ꯆꯨꯞꯅ ꯑꯣꯔꯗꯔ ꯀꯌꯥ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯗ ꯃꯤꯑꯣꯏ 2,960ꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯣꯔꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯇꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯝꯈꯤ꯫ ꯊꯥꯗꯣꯛꯑꯣꯏꯗꯕ ꯃꯤꯗꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯖꯁ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 41ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯀꯦꯁ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯗꯤ ꯀꯣꯔꯠꯇ ꯂꯥꯛꯂꯝꯈꯤꯗꯦ꯫ ꯃꯌꯥꯝꯅꯁꯨ ꯉꯛꯅꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯀꯦꯁ ꯐꯝꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯒꯗꯧꯔꯤꯕ ꯖꯁ ꯑꯃꯅ ꯂꯥꯛꯇꯕ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯄꯗꯁꯨ ꯑꯃꯨꯛꯀ ꯖꯁ ꯑꯁꯤ ꯂꯥꯛꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯤꯒꯠꯂꯛꯄꯗ ꯄꯟꯖꯥꯕ ꯑꯦꯟ ꯍꯔꯤꯌꯥꯅꯥ ꯀꯣꯔꯠꯇ ꯊꯤꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯊꯥꯔꯛꯄ ꯖꯁ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯄꯟꯖꯥꯕ ꯑꯦꯟ ꯍꯔꯤꯌꯥꯅꯥ ꯍꯥꯏ ꯀꯣꯔꯠꯅꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯏꯕꯗꯤ ꯖꯁ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨ ꯈꯪꯕꯗ ꯄꯨꯂꯤꯁꯇꯁꯨ ꯊꯥꯖꯗꯕ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯖꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯈꯤꯕ ꯂꯦꯇꯔ ꯑꯗꯨ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯟꯖꯥꯕ ꯑꯦꯟ ꯍꯔꯤꯌꯥꯅꯥ ꯍꯥꯏ ꯀꯣꯔꯠꯇꯒꯤ ꯂꯦꯇꯔꯁꯨ ꯊꯥꯔꯛꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯇꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯦꯇꯔ ꯍꯦꯗꯇ ꯍꯥꯏꯕꯗꯤ ꯄꯟꯖꯥꯕ ꯑꯦꯟ ꯍꯔꯤꯌꯥꯅꯥ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯦꯇꯔ ꯍꯦꯗꯇ ꯏꯔꯛꯈꯤꯕ ꯂꯦꯇꯔ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯗ ꯐꯣꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ 80ꯁꯀꯤ ꯃꯇꯝꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯄꯥꯎꯆꯦꯗ ꯌꯥꯎꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯖꯁ ꯅꯠꯇꯦ, ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯅꯤ꯫ ꯗꯦꯜꯂꯤꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯁꯀꯤ ꯊꯧꯗꯣꯛ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯕꯨ ꯀꯥꯔ ꯍꯨꯔꯥꯟꯕꯒꯤ ꯑꯃꯨꯛꯀ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯜꯗ ꯊꯝꯂꯝꯃꯤ꯫ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄꯥꯎꯆꯦ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯍꯥꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯈꯪꯅꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯅꯔꯝꯃꯤ꯫ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄ, ꯊꯥꯖꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯅ ꯎꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯤꯆꯝꯈꯛ ꯅꯠꯇꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯣꯌꯔꯁꯤꯡꯅꯁꯨ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯕꯨ ꯎꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯒ ꯎꯅꯅꯕꯒꯤꯗꯃꯛ ꯃꯆꯥ ꯃꯁꯨ ꯍꯨꯔꯥꯜꯂꯒ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯗꯨꯅ ꯖꯦꯜꯗ ꯆꯪꯂꯝꯃꯤ, ꯑꯗꯨꯁꯨ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯒ ꯎꯅꯅꯕꯒꯤꯗꯃꯛ꯫ ꯙꯅꯤꯔꯥꯝ ꯃꯤꯠꯇꯜꯗꯒꯤ ꯇꯝꯅꯤꯡꯕ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯇꯤ ꯂꯦꯞꯂꯝꯗꯦ꯫ ꯏꯅꯧ ꯅꯧꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯗ ꯐꯥꯈꯤꯕ ꯑꯁꯤ 2016ꯗ ꯐꯥꯈꯤꯕ ꯂꯩꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯆꯍꯤ ꯐꯅ ꯌꯥꯝꯂꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯍꯜ ꯐꯅꯌꯥꯝ ꯑꯣꯏꯔꯕꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯈꯤꯕ ꯑꯁꯤ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯥꯕ, ꯑꯃꯨꯛ ꯕꯦꯜꯗ ꯊꯥꯗꯣꯛꯄ, ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ 45 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯂꯣꯌꯔꯅ ꯃꯍꯥꯛ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯛꯄ, ꯑꯅꯥꯕ ꯀꯌꯥ ꯂꯩꯕꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯣꯔꯠꯅ ꯇꯥꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯁꯥꯒꯤ ꯆꯍꯤ 45 ꯁꯨꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫